टोन मंगा की मखाद लेबो ऑटो रिक्शा मैजिक विंगर 407 अमदी DI गाड़ी सिंबो अमुक्तदा टैक्स थिगदबनी हाइदुना हंदक्ता ट्रांसपोर्ट डिपार्टमेंट थोकिबो ऑर्डर दु चनहनबिगनु हाइना ऑल मणिपुर अंडर 5 टन पैसेंजर सर्विस की JAC ना मरी लेनबा अथॉरिटी दा खंगलबसु ताबिदना लेरि हाइरि मस्ता मरम ओइदुना लागलिबा मे तरुकी अहिंग नुंगाई मतुंग पुंग अमदगी हौदुना मतम कक्तना पैसेंजर सर्विस तौरिबा सोसाइटी अमदी एसोसिएशन खुदिमंगना पैसेंजर अमदी कमर्शियल सर्विस लेबलगनी मसिगी मायोक्ता पैसेंजर अमदी कमर्शियल सर्विस तौरमलबदी मदुदा थोरकपा अफाफटे के दायित्व खुदिमक मसा मसाना पुजगदबनी हाइरि पोंग लंबी हांगदोखननबा मियामना खोंजंग संगसिलिंगै चेरक्ता लंबी असी मपुंग फाना थिंगजिंदुना जेनिम्स की ट्रॉमा सेंटर अमा साननबा थबक पाइखलगलिबा असिना प्रजासिंगदा हेना कोइसांगना हाइना लंबी असिगी मतांगदा सेंगिबा JAC की कन्वेनर M टोमना फोंदोखरे खुराई केंद्र की MLA NG विजोइना केंद्र सिगी मियामगी खलगा लौगदबा थौदांग अदु लरक्तबदगी प्रजासिंग पेनड्रे जेनिम्स की चेयरमैन सोइबा ओक्रम इबोबिना चथरिबा थौंग असि लुसिंगबा अमगी चक्कदबा मोंग मतौ नते प्रजासिंगी वाकत ताबिबा चुंगबनी हाइखी प्रजा की सेवा तौगे हरगदी वोट पीदबा हाइबसिदी तसेंगना वोट फंगे फंगोरा प्रजा की सेवा तौगे कथोपा हाइबने मखोइदि कथोपा नते मसागी गोजेबा थिबने सिंबा MLA सिंगना प्रजा उसाइबसे मसी थौसे तौबिरो पृथ्वीदा फावरबा महात्मा गांधी मसागी खुदेगी मतना तसेंगना मयामगी सेवा तौगे हाइबा तसेंग तोंगांगनि मखोइदि मणिपुरदा लेबा MLA सिंगदी सेवा तौबा नते मसागी करबा तौनी कोइ तसेंगना हाइबदा उपाय लेते नुंगी नुंग कौनबनी अखोइना तसेंगना हाइबदा अखोइ हुजुदि पामजब हारगदी कोर्ट केस अमा अखोइ तौजरे अदुगा हाइन लोइना मणिपुरदा लेबा प्रजासिंग ऑर्गनाइजेशन खुदिंगनसु अखोइगी केनोसिदा सौगतपियु मतेंग पांबियु Ngarang pung drama therom tabada Imphalis Police Commando amasung nifumanga suwasam rifles ke punwa kangbu amana Khurai Lamlong Kaithal ge area da thibu humbagi thabak chathabada UNLF ke member ama fare hairi Police Department ki PRO gi cherol amana Fagalabam USC gi maming Sorokhaibam Chingkhai chahi kunbari apokpa Milan Kumar Kongpal Chingangbam lekai degini Amarom da Imphal West Police Commando na North AOC area degi nuthil pung ahum non tabam matamda PLA RPF ke member amasu fare hairi Fagalabam USC gi maming Yengkhom Bhogen chahi nifumanga apokpa Hemen Lilong Jajing awang lekai degini Mahangna phongdorokpadagi atopa member amasu kyamgai mayai lekai dagi fagatki Faraba USC gi maming Hanjabam Samungo Sarama chahi nifum doi apokpa laikitaba ibozawa kawi Mahangna haidorokpadagi pistol ama kapayariba 9mm gi maru mariga konana phangle hairi Hauji amuka sanate mabre matang lozari Unique Education Admission Open 3 months SA1 Foundation course for CBSE Class 9 and 10 5 months Foundation course for CBSE Class 11 and 12 Science Vacation course for Navodaya, Sainik and Outsiders CBSE school students 3 months Advanced course for CBSE Class 11 Science Girls Hostel at the same block Second state level general ability test organized by the cluster of gentlemen from class 8 to 10. First prize rupees 5,000, second prize rupees 3,000, third prize rupees 2,000, 4 to 10 position holders rupees 1,000 each. Forms available at the given stationer. Objective and multiple choice type question. Application fee rupees 100 per applicant. Last date of form submission on 18th May 2016. Competition on 22nd May 2016. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singi damakta Jolib capsule chabiyu Oza Pain Relief Ointment Khwang naba kok sikpa tang sikpa phu naba singbuda sinaba yarba lipsa gumna puthok saba Oza Break matungda amaka sutara moksari makataba pawda National Urban Livelihood Mission gi manung chana Social Mobilization and Institution Development Scheme gi makhada Thawbal Municipal Council gi manung chana laiba khangalaba self help group yankhani thoida lupa lising tara gi se yanthokre Thoramada Thawbal Municipal Council gi chairperson K.A. Shamo appointment committee gi chairman Mutum Ibobi amadi atai councillor sing su saruk yaki fangliba senpham asi ningthina sizinaduna sakhotna bahotna si
काउंसिल की मखादगी मखाताना अहन मतेंग पांगना भोनगनी हाइना चेयरपर्सन सामोना फोंदोकी येलोमी कननबा असेंबली ने पास तोक्यो बिल अहुम अथुम मतमदा एक ओंथोक्तुना चनाहनगदबनि हाइना जेसी आईएलपीएस देन थौवाल ngapigani Eastern Wing Thawal District na mafam kyada khongjang changsinkhre Yaripok Thawal amadi Khangabok area da leiba school singi mahairoi singna Yaripok Kaitel Khangabok Kaitel amadi National Highway da thoraktuna khongjang changsinki mitopna mirep oiba tingu Yelomi Singh kansi haiba kholau sing lauki Eastern Wing Thawal District ki convener Khangembam Surasna Manipur government amate oina yanaduna pass tokyo bill ahum thani pal helaglaba fawba एक ओन दबा हाइबसी इंडिया गवर्नमेंट अमदी मणिपुर गवर्नमेंट ना मणिपुर मियाम बु हंथना येंगबनी हाइकी उखुरगी नुंगहरदा थबक सुबा चक्किबा मे अहुंगी मनुंगदा अमा सिरगा अनिना करिसु थौसादन लेथोई हाइबा वाफम अरान बनी हाइना चटमिनबा यावरुबा चरांगपाट मनिंग लेकाइदगी केएस राजेन ngasi मणिपुर प्रेस क्लब दा पांगथोकपा पामुसिंग उनाबा मदा फोंदोखरे पामुसिंग उनाबा दुदा थौबा नेप्रा कंपनी की सगोल सेम पाकपिसु सरुयाके राजेन मखा तारादुना मखोय उ खाइबगी थबक चटमिनबनी लेखिद्रबा जैनटम मफम अदु यौरब मतुंगदा निमिदांग तुम्बदा चोरोल लोनबा अमदी थबक निचिन सुबा ngमदना लेखि मदुदा युमदा थिनगे हाइबसु यानी हाइदुना मांगना याखिदे अदुबु निमिदांग तुम्नरबा कांदा तुमिन हवलगा ठोकिबनी मा पुमियामना फादुना पुरकना होनाबदा चिंगी लोकलोमदा ताकिबनी निमिदांग ओइबनु उपाय लेतबदगी नोंगालगा थिबदा असिबा हक्सांग ओइना फंखि मिसिसगी मतंगदा महाक अमदी सगोल सेम पाकपी करिगुम अमतदा लोट पलेते मिसिसगी मतंगदा उखरुल पुलिसदा केस फाइल तौखरे हाइखि हाउरेबी मखाले कायदे लेबा एडेड स्कूल अमगी एप्रूव टीचर हापदा लाना हाबले हाइदुना निंगोमबम समेंदोनो फोंदोकिबा वाफम असि अरानबा युमफम यावदबनी हाइरि ngasi manipur press club da pangthokpa pawgi mifam amada lekai asida club ki assistant secretary na wafamasi phongdokibani mangna makha taraduna somendro haiba misagasi club ki secretary oidraba misakni hiramasigi matangda local MLA amadi wangoi gi chairperson min pansilakpasi laibaktibani masida tumina leiroi haiki sakkiba tang 13 da nungai maitai khulgi maya lekai dilaiba maira sangda sakhangdaba mioi ahumna nongmai kapsinduna mahairoi yangna mioi 13 asopan nanghankiba thodok aduda chenaba mioising sarakar asna faduna matik chaba cherak pidabadi khongjang kya sangsinba horagani haina thododugui matangda semkiba JAC na kangalakle ngarani madang pung taret khar helakpa matamda national highway kuntra taret ki oinamlong village da truck sing escort tokdra lakpa gari amana naha amatakpada laikhidraba mioi dudi DC nang chahi kunipan apokpa gaipui wang kawi oinamlong village tagini thogdok adubu yaningda phongdoktuna ngase ayu pung 3 tagi national highway kuntra tareta pung 95 gi ban chathakre maraleba mioi ching dandi pibagloinana laikhidrabagi imung manungda sarkar gi maikai ex gracia pigadabani haina dabi tauri Trinity Public School Tamenglonggi 38 suba Foundation Day ngasi pangthokre thoromaduda founder president Raigai Sin Panmai amadi school asigi principal susarugyake thoramki saruk amu oina mahairoi singi essay spelling science exhibition quiz singba sangdamnaki loinana school asigi afaba mahairoi singda manamathum piduna pung thogatke Congress Seva Dal Manipur gi khwaidagi ahloiraba volunteer Janambam Iwozawa Singhana handakta laikhitabada MPCC amadi Congress Seva Dal Manipurna awawa phongdarakli Kuntaruk Suba sector gi 38 suba Assam Rifles sinduna B Bongjang Khulda lemna laying bagi kem mama pangtokre Khulesigi akoibada laiba khunja singnasu kem asida laying bagalunena hidak langthak singsu lemna piki Handaki nongli nungshit amasung lena amangata thokraba Churachandpur district ki Heblab sub division gi miyamda Pinanaba Tengbangi Polam Singyawa Gari Manga District Headquarter Thadokre DC na Chief Secretary da amangata thokibagi report langkhalama matung imung Samri Kunmathogi chananaba cheng amadi Jinga Singh Polam Singh yang thongnaba thorang tawani DC Lunmingthang Haukimna ngaseyu Tengbangi Polam Singh adu lamthaki Apunba Manipur Matamisai Kanglum Amiki Naungna Thau Pugadaba Office Bearer Singh ngasi Sar Sinabagi Thoram Pangthok Bagalunena Thabok Thoram Kudingmakta Punna Mateng Pangaduna Amikpu Hena Sakhona Ba Hona Minaba Hainasu Wareb Laure Hairi
Tamenglong Khongsang Lambi government amasung contractor na thoksadabadagi thong janing phongdoktuna Drivers Association Tamenglong na May 3 ki hingnungaidagi Tamenglong da Sakaban Kaukre Association ni President Gaikanko Gonmaina ISTV News da Joint Forum for Transport Welfare na mamang thagi kuni pandagi isu asiga mairena National Project Thingbaga loinena Officing Thong Nosin bagi thabak sangsilabani adubu government ngasi forward tumina laithokle Joint Forum na sangsiliba khongjang asida Forum asina sogali sangchiliba ban asida Essential Service Media Council hairi amaramda ngarang oinamlong khunda tanker gaina takpadagi myo ema sikiba thokdoka mairena National Highway tingbagi khongjang adu handokre thokdoktu da January ba gari fagat pagalonena thokdoktu da January ba myo fa pagalonena leikidabagi imungda lupa lakh tare piba haina yana kibadagi khongjang handokibani Date 8 midnight digi 8 midnight pause goina ban amu kaugani asi manungda kana gomba chapidna ba ekona request tawjari kana gomba aduda lamhela chaladi masa masagi risk lobiyo aduga hujik tawriba bansida moina dudagi ahing dudagi banse chathari bani joint forum na kauba banse adu government gi romdagi ayaba amtasu pause piraktre adugi ekoi driver association na joint forum bu full support tawjari aduga hujik ekoina date 8 midnight digi 8 midnight pause ekoina ban amu kaugani asi manungda kana gomba chapidna ba ekoina request tawjari kana gomba aduda lamhela chaladi masa masagi risk lobiyo aduga hujik tawriba bansida moina Sadar Hills ke gam kivaida commando और पोस्ट थंबा यारोय खुदकदा लोकथो हाइना सिविल सोसाइटी ऑर्गेनाइजर सदर हिल्स ना ngasi wakan mifum chachakre Sadar Hills ki tongan ba mafam dagi lakba yamlaba nupisingna ayuk pung 10 dagi gam gi fai khulda khongjang changsin bahauki singi district singda commando mathokta de ekhoi tangdu leita na leiri commando sing hanbi ko haiba warol sing thetki thoram ama yawa lakba IFCD minister khongjang changsileba nupisingna ngayak thingki isu asi athuba matamda loisina ba nupisingna taksinki minister nasu athuba matamda yengsingi haina thajaba piramki wakar khongjang asamaram oiduna Sadar Hills ke manung dalaiba kaitel dukan sing thong lonaki government na commando sing lokthok trabadi henna kanba khongjang sangsinaba fidep logani hairi hauji sanabagi pau lobirase ngasigi sanabagi pauda All India Gozuriu Karate Do Federation ni makada Kanglai Sports Academy amadi Gozuriu Karate Do Manipur ga kusam na juna ahan ba interstate Gozuriu Karate Do Championship ngasidagi kyamgai haibong makhong ground da kairau kendra gi MLA ke thamarjina hudokre thoramadu da Standard Over Higher Secondary gi principal Landwani IPS ki principal Kennedy su sarugyaki Championship asida Manipur Assam Meghalaya ge sanaroi singsu sarugyari Taning mayang langjing da sathariba tarani thoi suwa village wise open football tournament ki ngasi sana ki ba ahan ba match da ADC Tiger Camp amadi PCM kadang goal amamam chanaduna draw chatkre ani suba match da SDYD khongam patna TDC Group C bu goal tara sinoda thoikre ahum suba match da Maidana Akham Cobra team go goal taret anida ariba match da TDC Group A na UPYC Fayengbu goal amasinoda maitiba pikre Throwball Association of Manipur na kuntare suba National Sub Junior Championship ta saru jaruna bagidama nupa masa amasung bi masa gi trial selection ama hayeng Lemopopam Association ground da pangtholagani hairi All Manipur Football Association gi nauna khalaba president S Sanatomabu Football Veteran Welfare Association amadi Manipur Veteran Football Association na taramna okre taromduda Manipur Veteran Football Association ke secretary TS Ibotombi Football Veteran Welfare Association ke secretary L Ibotombi amadi All Manipur Football Association ke treasurer L Jinamanisu sarugyaki association ani ke maikai degi atamba kudol pot piduna ikai kumnaba utpagalunena nauna khalaba amfagi president S Sanatomana North East state asida football gi lamda sakhonana ba honagani haiki
Sector Cricket Association Sinduna Ahanba State Level Tennis Ball Cricket Tournament May Kunithuidagi Sector Playground da pangthoklagani Saruk yaningba team singna association dagi khanglaba yagani Taranispan Suba Challenge ka Veteran Football Tournament ke lemoriba matching hauzik oriba phium asi yenglaga matang kaktana yaithokle hairi Makhatana sanabagi pau ningthozam boyai phambigani ngasigi sanabagi makhata ba pauda hockey India gi miyeng makhada Manipur hockey na sinduna Kuman Lampak Astrotap Hockey Stadium da team Kunitoina group mari thokna khairoktuna ngasidagi taruk suba Hockey India Sub Junior Men's National Championship B Division haukhre Hautopaki Tharomda Manipur Legislative Assembly gi Speaker T.S. Lokeshwar PDA gi Chairman T. Mangi Babu MLA K.S. Devendra Amadi Jenims ki Director Dr. L. Devensu Saruk Yake Championship asigi ngasi ahanba match sanagadaba Goa Hockey laktabadagi Kerala Hockey na walkover lokre Anisuba match ki sanakibada Mumbai Hockey Association Maharashtra Amadi Hockey Uttarakhand goal ani sanaduna draw satkre Ahum suba match ki sanakibada Hockey Maida Bharat laktabadagi Hockey Madhya Pradesh na walkover lokhi Mari suba match ki sanakibada Hockey Bhopal na Bengal Hockey Association bu goal ahum anida maitiba pikhi Manga suba match ki sanakibada Vidarbha Hockey Association na Hockey Gujarat bu goal taruk marida maitiba pikre Taruk suba match ki sanakibada Dadra Nagar Haveli Hockey Association na Hockey Pondicherry bu goal taranipal sinoda yamna laksana maitiba piki Taret suba match ki sanagadaba Hockey Himachal laktabadagi Hockey Jammu and Kashmir na walkover lokre Sathariba Championship asigi hayeng ahanba match ta Hockey Himachal amadi Hockey Jammu and Kashmir ga sanagani ani suba match ta Hockey Uttarakhand amadi Goa Hockey ga sanagani Ahum suba match ta Chhattisgarh Hockey amadi Kerala Hockey ga sanagani Mari suba match ta Hockey Madhya Pradesh amadi Vidarbha Hockey Association ga sanagani Manga suba match ta Bengal Hockey Association amadi Hockey Gujarat ga sanagani Taruk suba match ta Hockey Bhopal amadi Hockey Madhya Pradesh ga sanargani Taret suba match ta Namdhari 11 amadi Hockey Mizoram ga sanagani Hautopaki Thoronga Mari Lenana Manipur Legislative Assembly gi Speaker T.S. Lokeshwar na Championship asina State amaga gi marakta nungsi sanaba porokpa ngamlagani Pangthokliba Championship asi aswaingam yaudana ai pangna pangthokpa oirasanu haiki Kang Manipur gi nat ki masana ama oiriba kang Manipur deki mang khidanaba amadi masana asi hena sakhol hanabagi pandamda Kaisamthong Kendra gi social activist Maibham Joy Kishore gi lekhidraba apokpa amadi apopi ningsing thawanga mari leinana Kaisamthong elangbam lekai khabam lakpa mandopta kangkhut mangana saruk yaduna tha sigi tangkun mari digi sathariba ahanba inter kendra round robin kang tournament ki ngasi sanakhiba match ta maning kangkhutna awang kangkhutpu Panjil Taranifal Mapal Kaptuna Maitiba Pikre Tournament asigi aroiba match ta Nongpok Kangkhut amadi awang kangkhut ka sanaragani Lamlai Football YDCL Pungdongbam amadi CSYUC Salo Anisuba Lamlai Kendra Village Wise Men's Open 7-a-side Football Tournament ki semi-final sangkre Football Club Lamlai na sinduna LSIC Playground da Team Taranifal na Group Mari Thokna Khairoktuna tha sigi tang tara taretigi sathariba Anisuba Lamlai Kendra Village Wise Men's Open 7-a-side Football Tournament ki ngasi sanakhiba ahum suba quarter final match ta YDCL Pungdongbam na FC Lamlai bu penalty da goal taret tarukta maithiba biduna semi final sangkhibani Team animangna apiba matamda goal amamam chanaduna draw satpadagi kick from penalty mangna decide tobada YDCL Pungdongbamna FC Lamlai bu maithiba pikhi apiba matamda sankhiba YDCL Pungdongbam gi goal adu Watson na match ki nifu suba minute sankhi FC Lamlai gi goal aduna Oken na match ki kunmathu suba minute sankhibani Telo Football Lamlai Kendra Village Wise Men's Open 7-a-side Football Tournament Committee na sinduna Eastern United Sporting Club Telo da
टीम कुनमाथोइना ग्रुप मरी थोकना खाइदोक्तुना थासिकी टांगकुलदगी सथरिबा तरामाथोइ सुबा तेलो जॉइंट कोऑपरेटिव फार्मिंग सोसाइटी लिमिटेड ट्रॉफी की ngasi sanakhiba ahanba matchta BSF CI post lamlaina FC Telobu FC Telo team B bu goal ama sinoda maithiba pikre BSF CI post lamlai ki goal adu Baipul Khan na match ki mapal suba minute chanki ani suba match ki sanakhibada STPP Sektana BSU Kakchingbu goal mari sinoda maithiba pikre STPP Sekta gi maipapu gi goal singadu Hemba Ngauba Dinasandra madi Bhimna match ki mapal suba taramapal suba kunmatoi suba madi kunipal suba minute chanki Thakasari boyai makatabada ngasigi ay ngasagi pau. ICAR Lampel Pataki Pangwa Pauda Ngasigi Kwaidagi Sakiba degree Celsius Mapal Kwaidagi Ingba degree Celsius Kun Dasmik Ahom Nungshita Yauba Ising Manilgisang Ayuda Sada Mariputaro Tilda Sada Liputaro Ngasigi Nong Sukido Hauzi arwebada maribu pau amhana JC ILPS da kaulba public curfew mapung fanaba sem saba loire kanagumma sina khongjang mayakda levigan haina student wing amadi women wing na phongdragli JC ILPS da manipur da LP chana hanaba changsileba khongjang ase tongan ba political party singa sogoli haina phongdongdaragli amadi prasanda misigi matang da pung nipuni pangi ban chachari ban manungda gari kaya akai toi thokre Ngasigi di ICB ni pizaba Manipuri pau matang salojere ning tabir bisung bamukana munjari